ngasi February tang mari handaki kanglupi irang da haiba tare laibak thiba thodok amada laikhidraba ahui thona pharaba maitei gi mapari maisam khaba laifamna sagol tongba mamang lakai thona phaba mapari asigi yumda akhoi gi leisang de apunba lupna angamba mateng khara pangwa sasari mateng pangwa salu matamda imung dugi lehorba phibam amadi thona phabagi apokpina magi thamoi dagi yamning bakaina isadi miyam gini aina poksarasu isadi miyam gini magi damakta marom pang masimana mabung pamakura madon me ama leiri haina hayoba thamoi kainingai ni ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯔꯤꯕ ꯇꯤꯝꯁꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡ ꯊꯦꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯇꯔꯥ ꯃꯩꯔꯥꯀꯥꯏꯒꯤ ꯌꯥꯎꯔꯒ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯅꯤ ꯂꯩꯁꯥꯡ ꯊꯦꯝ ꯑꯄꯨꯟꯕ ꯂꯨꯞ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯊꯣꯏꯗꯣꯛ ꯏꯔꯥꯡ ꯂꯩꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯥꯆꯤꯟ ꯁꯨꯌꯥꯏ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯗꯣꯛꯇ ꯊꯋꯥꯏ ꯀꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯏꯆꯦꯜꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨꯗꯒꯤ ꯈꯥꯏꯒꯠꯅꯔꯒ ꯑꯩꯈꯣꯏ ꯂꯝꯗꯝꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅ ꯆꯠꯆꯩ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯥꯡꯉꯛꯏ ꯃꯦꯒꯤ ꯇꯥꯡ 4ꯗꯒꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯗꯥꯏꯇ ꯑꯃ ꯂꯧꯔ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯔꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯕꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯇꯔꯥꯁꯤꯅ ꯈꯥꯏꯖꯤꯟꯅꯔꯒ ꯂꯝꯗꯝꯗ ꯆꯠꯂ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯥꯎꯊꯥꯎ ꯑꯃ ꯂꯥꯛꯄꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯎꯅꯔꯦ ꯍꯥꯏꯕꯗꯨꯒꯤ ꯑꯗ ꯂꯦꯞꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯁꯤꯅꯁꯨ ꯌꯨꯅꯤꯠꯁꯤꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯁꯨꯝ ꯄꯨꯖꯈꯤꯒꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯤ ꯍꯥꯏꯖꯔꯤ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯏꯖꯔꯔꯣꯏ ꯏꯁꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯥꯟꯁꯤꯕꯨ ꯂꯦꯞꯈ꯭ꯔꯗꯤ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯋꯥꯔꯨꯗꯒꯦ ꯂꯥꯟꯁꯦ ꯂꯦꯞꯍꯟꯕꯤꯌꯣ ꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦꯀꯣ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯏꯃꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯌꯥꯝꯅ ꯏꯃꯥꯒꯤ ꯃꯣꯠꯇꯗꯤ ꯑꯩꯒꯨꯝꯕ ꯏꯆꯥ ꯀꯥꯏꯅꯕ ꯑꯃꯁꯨ ꯎꯔꯔꯣꯏ ꯂꯥꯟꯁꯨ ꯂꯣꯏꯈ꯭ꯔꯗꯤꯀꯣ ꯑꯗꯨꯅ ꯂꯥꯟ ꯂꯣꯏꯁꯟꯕꯤꯌꯣ ꯍꯥꯏꯅꯤꯡꯉꯦꯕ ꯏꯃꯥꯅ ꯈꯥꯕꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯁꯤ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯒꯤ ꯏꯆꯥ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯏꯃꯥ ngasi kata nanti aku itu melakni, aduga kuno dan kelasnya kan. Aduh nang ju, nang yang bukan dari laki bukan dulu, aku yang lagi kuah, aku saya lagi saya ini. Kulai khidraba masam khabagi magi khunggang ariba samdamase iman nongdo lari mina kole iman nongdo lari migi nakada kuin laksaba matam asoi ngam ka yaw si iman ngak pi ko ngasi lekida masam khabagi lekai sida kuin lakma tan oirmi ba lekai si saktam ni
ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯊꯣꯔꯛꯂꯦ